Ahan Maktada, Tom TVki, Coffee with Tom, Ming Tabiriba Pumna Mapu, Jolly Irumbamna, Taram no Oktari. Ngasisu, Adongi the Makta, Akanaba, special guest sama mu, Buduna Luxury, Kudol Tamjage, Matamamada, Mayamgi Tamoibu Joy Tobangam Krabi, Iramdam Asigi, Isagi Lamda, Saruk Chauna, Pamkan Bakam Krabi, Mayami, Nandeshwori. Nandeshwori bu ahama maktada Tom TV gi mai kai de studio da lengchin bi pai da makta hajaru bu harau ya bi rak pasa haingai leitana thagat wa hai phone doctori thagat chari ahan bada akoina wari watai se chathad gai mangoina na ko akoi gi viewers sing da Nandeshwori na khwai dei pam jabe isai se asi hana khudol tamjage isai sakbi aina isana pam jabe isai yai tamjage aina pam jabe isai se aina handakta ko aigi di khwaidagi aigi punsida khwaidagi latest haiba tare adu film BDF thasana hariba films da yaw ise makhakne sina ahan boina viewers sing da aigi maike dagi khudol tamjage Shyam nangi basi se Khonglat laganu tumba yaad re Radha aise Shyam gi basi gi nungshiva khonjelda mai thakpi Radha aise tomalda kolure Shyam gi basi gi nungshiva khonjelda mai thakpi Radha aise tomalda kolure As tu chungi tam da ngai le te kai phajai as mayam na ne sinore Nandeshwori na mayam na hainari buse mayam na nungshibi ba mani ai se live to smaina hoi hangai ta phangjaraga so imang daga smaina phamma sakpi bagi phajaba nungai buse haifam khangde aina bir sing da kamaina hai doino hai buse documentic nungai makha chathajar poina hujikti hoi mayam pumna manadi Nandeshwori se kanano hai buse mi pum khudi mangna de loina khangbira pa ngatani ningol amoina imnak sangai su hongbire ado Ipuroiba amadi icha kaya supa ipurobe ming amtang thambi haisege aigi husband gi aigi puroiba gi ming se Lorimbam Sasikanta adagi aigi icha nupi gi na Diana amatang lo amatangai icha nupi ama oh ado icha nupi se hojik jahi kyam ko suragi icha nupi se jahi nipan mapum phagre mapan changai ba adudi mama asina isai sakpi ma oirabanina isa nupi se isai pam dogdi male kamaina isai pam bibra isai diam se icha nupi se ko adu isai budi pam basu male adu mangonda goino inborn quality tumadi yauraktre haidi mama lawdre haisna di mama lawraktre ba ko pam diam pam jaba ma di isai sakpati yumsida ko isai surji ma kai bidong tho ba aduni aisu isamaksu isai yam pame adu isai saksu aisu heite yam nuaise ado khata jarapoina Nandeshwori na hoyi isai gi lamsida ko chahi kya dagi isai sakba hobi khibage aduga aham isai se karambo oibi khibage aina isai sakpa hobase chahi se chorakna 1994-95 sai dagi isai sakpa hojai yam ngalingai matam dagi aina class isagi chahi se kaini class 6-7 adwain tamba adwai dagi ne isai sakpa hobode asangbude ai isai gi kaino da changi base ai gi pra angakpa mane isai da ai smaina salakani haibase thajade isana su thajade ba haidi isai de dum angang de gi de dum sakchaba ngangba isai ngangba khopade dum haiba isai ko dum sai isai so aduga tamba gi kaino simadi tawrakte ba haidi isai sak janai na tamba se sei tamakte haidi isai sakani haibagi wakhans de ngonda di haidi smaina isai mayam mangda isai tho kaino stage ga tho ga performance tawgani kai ste isada kaino kemta wakhans da laite ba kamaina lakhibano haibaduna akoigi yumsida matamda ko rubra gi office se oigi na lakpa akogi ground floor se anat ipam sida angang oinge gi wari ni ko haisai ni class 6 ki
ꯄꯩꯈꯥ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯒ ꯃꯔꯛ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯁꯦ ꯍꯥꯡꯉꯒ ꯂꯩꯕꯗꯨꯗꯀꯣ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯩꯔꯝꯕꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅ ꯌꯥꯗ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗ ꯍꯥꯡꯉꯒ ꯂꯩꯕꯅꯤꯅ ꯑꯣꯐꯤꯁ ꯑꯣꯏꯖꯒꯦꯅ ꯂꯥꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯑꯣꯏꯁꯨ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯣꯐꯤꯁ ꯑꯣꯏꯕꯗꯒꯤꯗꯤ ꯁꯨꯝ ꯃꯣꯏꯒꯤ ꯏꯁꯩ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯈꯣꯠꯄ ꯁꯨꯝ ꯇꯥꯔꯛꯄ ꯑꯗꯒꯤ ꯑꯩꯅꯁꯨ ꯁꯨꯝ ꯏꯁꯩꯒ ꯉꯪꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯕ ꯑꯗ ꯁꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯁꯨꯝ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯒꯧꯔ ꯂꯤꯂꯥꯒꯨꯝꯕꯒꯁꯦ ꯌꯥꯝ ꯌꯥꯎꯋꯦꯕ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯖꯒꯣꯏꯁꯨ ꯑꯗꯨꯝ ꯄꯥꯝꯕ ꯔꯥꯁ ꯂꯤꯂꯥꯒꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯁꯦ ꯑꯗꯒꯤ ꯒꯧꯔ ꯂꯤꯂꯥ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯅꯤꯟꯗ꯭ꯔꯥ ꯁꯥꯏꯌꯦꯀꯣ ꯅꯤꯟꯗ꯭ꯔꯥ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯑꯗꯨꯝ ꯅꯤꯟꯗ꯭ꯔꯥ ꯁꯥꯕꯁꯤꯗ ꯅꯤꯟꯗ꯭ꯔꯥꯁꯤꯗ ꯏꯁꯩ ꯁꯛꯄꯁꯦ ꯃꯤꯉꯣꯟꯗ ꯁꯛꯍꯟꯗꯦꯕ ꯑꯩ ꯏꯁꯥꯅ ꯁꯛꯆꯩꯌꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯏꯁꯩ ꯁꯛꯄꯁꯦ ꯁꯨꯔ ꯇꯥꯟ ꯃꯦꯟ ꯆꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗ ꯉꯪꯕ ꯔꯨꯕ꯭ꯔꯥꯒꯤ ꯑꯣꯐꯤꯁꯁꯦ ꯑꯣꯏꯔꯛꯄꯁꯤꯗꯀꯣ ꯑꯉꯥꯡꯁꯦ ꯏꯁꯩ ꯁꯛꯍꯟꯁꯦ ꯃꯥꯗꯤ ꯃꯈꯅꯥꯎꯁꯨ ꯐꯩ ꯑꯗꯒꯤꯗꯤ ꯇꯥꯟꯁꯨ ꯑꯗꯨꯝ ꯆꯥꯏ ꯅꯍꯥꯟꯋꯥꯏꯁꯨ ꯑꯗꯨꯝ ꯒꯧꯔ ꯂꯤꯂꯥ ꯇꯧꯕꯗ ꯁꯛꯈ꯭ꯔꯤꯗꯨꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯃꯥꯗ ꯁꯨꯝ ꯍꯥꯟꯅ ꯇꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯀꯩꯁꯨ ꯈꯪꯖꯗꯦꯀꯣ ꯑꯩ ꯃꯥꯅ ꯁꯨꯝ ꯃꯥꯏ ꯋꯥꯈꯜꯗꯨꯗ ꯁꯛꯍꯟꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯄꯗꯣ ꯃꯤ ꯃꯌꯥꯝꯅꯒ ꯁꯨꯝ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯒꯤ ꯔꯤꯍꯔꯁꯦꯜꯒ ꯇꯧꯕꯗꯨꯗ ꯃꯥꯏ ꯋꯥꯈꯜꯗꯨꯗ ꯀꯩꯅꯣꯝꯃ ꯂꯥꯛꯆꯕꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯌꯥꯗꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯨ ꯑꯉꯥꯡ ꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯏꯁꯩ ꯁꯛꯍꯟꯗꯣꯏꯅꯣ ꯍꯥꯏꯅꯩꯌꯦꯕꯀꯣ ꯏꯃꯥꯁꯤꯅ ꯑꯗꯩ ꯏꯃꯥ ꯈꯥꯡꯉꯝꯃꯛꯇꯕ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯛꯈꯠꯂꯛꯄꯗꯣ ꯑꯕꯣꯛꯁꯤꯅ ꯐꯔꯦ ꯐꯔꯦ ꯁꯛꯍꯜꯂꯁꯦꯅ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤ ꯌꯦꯡꯉꯁꯦꯅ ꯃꯇꯝꯗ ꯁ꯭ꯋꯥꯃꯤ ꯀꯨꯃꯥꯔ ꯏꯁꯩ ꯁꯛꯄꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯗꯨꯗ ꯑꯣꯐꯤꯁꯇꯨꯗ ꯂꯩꯌꯦꯕ ꯃꯉꯣꯟꯗ ꯇꯧꯔꯒ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯨꯝ ꯃꯥꯅ ꯈꯔ ꯇꯝꯕꯤꯕ ꯁꯥꯔꯦꯒꯃꯥꯒ ꯂꯥꯎꯕꯁꯦ ꯈꯔ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝꯗꯨꯗ ꯀꯀꯥ ꯖꯣꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯀꯀꯥ ꯎꯅꯕ ꯐꯣꯜꯀꯦꯅꯣ ꯃꯣꯏ ꯂꯩꯔꯤꯀꯣ ꯃꯣꯏꯅ ꯇꯧꯔꯒ ꯏꯁꯩꯁꯦ ꯈꯔ ꯑꯗꯨꯗꯒꯤ ꯁꯨꯝ ꯁꯛꯄ ꯍꯧꯕꯁꯦ ꯑꯗꯨꯗꯒꯤ ꯈꯔ ꯍꯧꯈꯤ ꯑꯗꯨꯗꯤ ꯑꯕꯣꯛꯁꯤꯗ ꯑꯣꯏꯅ ꯄꯤ ꯇꯥꯔꯦ ꯅꯟꯗꯦꯁꯣꯔꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯣ ꯑꯕꯣꯛꯅ ꯍꯥꯏꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯕꯣꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯕꯣꯛꯅ ꯐꯥꯎꯕꯤꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯅꯟꯗꯦꯁꯣꯔꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯔꯤꯁꯦ ꯐꯪꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯗꯤ ꯑꯕꯣꯛꯁꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯏꯁꯩ ꯁꯤꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕꯒꯤ ꯆꯥꯡꯁꯤꯒ ꯅꯟꯗꯦꯁꯣꯔꯤ ꯍꯣꯏꯒꯤ ꯃꯇꯝꯗ ꯏꯁꯩ ꯁꯤꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯝꯒꯤ ꯁꯤꯟꯕ ꯀꯩꯅꯣꯁꯦ ꯃꯁꯤꯡ ꯍꯦꯟꯕꯁꯦ ꯍꯧꯖꯤꯛꯅ ꯍꯦꯟꯕ꯭ꯔꯥ ꯃꯇꯝꯗꯨꯅ ꯍꯦꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯏꯁꯩ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯍꯤꯡꯗ ꯉꯥꯛꯇꯅꯤꯗꯅ ꯅꯨꯡꯗꯥꯡꯗ ꯉꯥꯛꯇꯅꯤꯗꯅ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯏꯁꯩ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯗꯀꯣ ꯏꯁꯩ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯏꯁꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 30 40ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁꯦ ꯔꯨꯕ꯭ꯔꯥꯒ ꯂꯩꯔꯝꯃꯤꯁꯦ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗ ꯔꯨꯕ꯭ꯔꯥꯒ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯆꯍꯤ ꯑꯃꯅꯤꯁꯤꯗ ꯃꯍꯥꯚꯥꯔꯠ ꯑꯅ ꯑꯃꯒ ꯊꯣꯛꯂꯛꯑꯦꯀꯣ ꯌꯥꯝ ꯂꯩꯔꯝꯗꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯁꯔꯒꯝ ꯑꯍꯨꯝꯁꯤ ꯈꯛꯇꯅꯤ ꯂꯩꯔꯝꯃꯤꯁꯦ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁꯦ ꯃꯅꯤꯄꯨꯔꯗ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯕꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯕꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯋꯦ ꯂꯦꯞꯄꯗꯤ ꯂꯦꯞꯇꯦꯀꯣ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯅ ꯇꯧꯕ ꯍꯥꯏꯗꯣ ꯅꯣꯡꯃꯗ ꯃꯐꯝ 5 ꯂꯩ 6 ꯂꯩ 7 ꯂꯩ ꯍꯧꯖꯤꯛꯀꯥꯟꯗꯤ 4-5 ꯍꯦꯛꯇ ꯐꯪꯅꯗꯅ ꯂꯩꯅꯩꯗ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯩꯗꯤ ꯅꯨꯡꯇꯤꯒꯤꯗꯤ ꯇꯧꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯅꯣꯡꯃꯗ ꯃꯣꯏ 3 ꯈꯛꯇꯪ ꯂꯩꯕꯅꯤꯅ ꯅꯣꯡꯃꯗ ꯐꯪꯅ ꯇꯥꯔꯁꯨ 3 ꯑꯗꯨꯃꯥꯏꯅ ꯌꯥꯝꯃꯕꯗ ꯑꯗꯨꯗꯒꯤꯗꯤ ꯀꯩꯁꯨ ꯍꯦꯟꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯔꯛꯑꯒ 2000 ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯒꯤ ꯀꯩꯀꯩ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯃꯨꯛ ꯍꯣꯏ ꯁꯂꯥꯏ ꯊꯣꯛꯂꯛꯑꯦ ꯃꯊꯪ ꯑꯃ ꯑꯅꯤꯗꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯁꯨ ꯀꯨꯝꯍꯩ ꯃꯇꯝ ꯅ꯭ꯌꯨ ꯌꯔꯒꯨꯝꯕ ꯑꯗꯒꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯨꯝꯕ ꯗꯤꯋꯥꯂꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯤꯗꯪ ꯑꯣꯏꯅ ꯐꯪꯅꯕꯁꯦ 8ꯀ ꯂꯩꯕ ꯌꯥꯝꯃꯕꯗ 8 ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯗꯨ ꯅꯠꯇꯕ ꯃꯇꯝꯗꯗꯤ 2-3 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯡꯆꯠ ꯑꯃꯗꯀꯣ ꯑꯗꯨꯃꯥꯏꯅ ꯁꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯂꯝꯕꯤꯁꯦ ꯑꯍꯤꯡꯗꯅ ꯃꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯑꯗꯩ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨꯗꯤ ꯑꯍꯤꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒꯅ ꯑꯃꯨꯛꯈꯛ ꯀꯩꯅꯣ ꯕꯁꯇ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯒ ꯇꯧꯔꯛꯄꯒꯤ ꯍꯦꯛ ꯃꯇꯨꯡ ꯇꯥꯔꯛꯄꯗꯀꯣ ꯑꯩꯈꯣই ꯏꯁꯥꯒꯤ ꯂꯅꯥꯏ ꯒꯥꯔꯤ ꯆꯠꯄ ꯍꯧꯔꯛꯄꯁꯤꯗ ꯅꯣꯡꯃ ꯀꯩꯅꯣꯗꯒꯤ ꯏꯁꯩ ꯍꯜꯂꯛꯑꯦ
ꯑꯩꯒ ꯗꯥꯁꯇꯥꯟꯗꯒ ꯄꯨꯟꯅ ꯆꯠꯂꯦ ꯏꯁꯩꯁꯦ ꯃꯐꯝ ꯑꯃ ꯑꯩ ꯒꯥꯔꯤ ꯀꯩꯅꯣ ꯇꯧꯗꯗꯅ ꯊꯧꯕꯥꯜꯂꯣꯝ ꯁꯥꯏꯗꯇ ꯆꯠꯄꯅꯦ ꯊꯧꯕꯥꯜꯂꯣꯝ ꯁꯥꯏꯗꯇ ꯆꯠꯄꯁꯤꯗ ꯒꯥꯔꯤꯁꯦ ꯑꯍꯤꯡꯅꯤ ꯏꯁꯩ ꯍꯜꯂꯛꯄꯁꯤꯗꯀꯣ ꯃꯤꯁꯨ ꯀꯅꯥꯝ ꯆꯠꯇ꯭ꯔꯦ ꯄꯨꯔꯥ ꯑꯍꯤꯡ ꯑꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯁꯩ ꯍꯜꯂꯛꯄ ꯍꯥꯏꯔꯦꯗꯅ ꯏꯁꯩ ꯂꯣꯏꯔ ꯍꯜꯂꯛꯄ ꯍꯥꯏꯔꯦꯗꯅ ꯑꯗꯨꯝ ꯊꯦꯡꯉꯦꯗꯅꯀꯣ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯣꯟ ꯀꯥꯈꯠꯂꯛꯄ ꯍꯧꯔꯛꯄꯁꯤꯗ ꯒꯥꯔꯤꯁꯦ ꯂꯦꯞꯊꯣꯛꯈ꯭ꯔꯕ ꯂꯦꯞꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯀꯨꯝꯃꯒ ꯗꯥꯁꯇꯥꯟꯗꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯒ ꯀꯨꯝꯃꯒ ꯍꯥꯏꯐꯦꯠ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯇꯣꯞꯄꯀꯣ ꯗꯥꯕꯔꯨꯅ ꯃꯥꯁꯨ ꯌꯥꯎꯋꯦ ꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯤ ꯏꯜꯂꯦ ꯏꯟꯕꯗꯨꯗ ꯑꯩ ꯁꯅꯥꯒꯁꯨ ꯇꯥꯍꯧꯋꯦ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅꯀꯣ ꯄꯥꯈꯠꯄꯗꯣ ꯊꯦꯡꯉꯕꯅꯤꯅꯀꯣ ꯆꯥꯗꯕ ꯖꯒꯥ ꯑꯝꯇ ꯆꯥꯗꯕ ꯖꯒꯥ ꯑꯣꯏꯔꯕꯅꯤꯅ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯨ ꯑꯗꯨꯒꯨꯝꯕ ꯊꯣꯛꯈꯤ ꯑꯗꯒꯤꯗꯤ ꯑꯇꯩꯗꯤ ꯂꯥꯏꯕꯛ ꯐꯕꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅ ꯆꯥꯟꯕ ꯏꯁꯣꯔꯅ ꯆꯥꯟꯕꯗꯒꯤ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯈꯤꯗꯦꯕ ꯊꯣꯛꯈꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯦꯜꯕꯝ ꯄꯜꯂꯛꯄꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯑꯦꯜꯕꯝꯒꯤ ꯏꯁꯩꯗꯒꯤ ꯑꯃꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯪꯒꯤ ꯃꯤꯆꯤ ꯈꯜꯂꯛꯀꯅꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯗꯨ ꯑꯃꯇꯪ ꯁꯥꯡꯅ ꯑꯗꯨꯝ ꯉꯪꯕꯤꯌꯣ ꯇꯦꯟꯅ ꯉꯪꯕꯁꯦ ꯄꯦꯜꯍꯧꯗꯦꯕꯀꯣ ꯈꯖꯤꯛꯇꯪ ꯁꯥꯡꯅ ꯑꯗꯨꯝ ꯉꯪꯕꯤꯌꯣ ꯁꯛꯆꯒꯦ ꯅꯪꯒꯤ ꯃꯤꯆꯤ ꯈꯠꯂꯛꯀꯅꯨ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯉꯤꯅꯦ ꯅꯪꯒꯤ ꯃꯤꯆꯤ ꯈꯠꯂꯛꯀꯅꯨ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯉꯤꯅꯦ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯀꯅꯨ ꯊꯃꯣꯏ ꯑꯁꯦ ꯏꯔꯥꯡ ꯍꯧꯋꯤ ꯆꯤꯟꯕꯥꯟ ꯃꯣꯃꯣꯟ ꯅꯣꯛꯂꯛꯀꯅꯨ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯩ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯈꯪꯗꯦ ꯅꯪꯒꯤ ꯃꯤꯆꯤ ꯈꯠꯂꯛꯀꯅꯨ ꯋꯥꯈꯜ ꯏꯔꯥꯡ ꯂꯥꯡꯉꯤꯅꯦ ꯈꯨꯐꯖꯕꯅꯦ ꯑꯩ ꯏꯁꯥꯁꯦ ꯀꯥꯎꯊꯣꯛꯑꯦ ꯈꯤꯇꯪ ꯉꯪꯖꯔꯨꯏ ꯃꯔꯛꯇꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯉꯪꯉ ꯑꯩ ꯈꯣꯟꯁꯦ ꯇꯥꯁꯜꯂꯒ ꯃꯌꯥꯝꯗ ꯑꯃꯨꯛ ꯗꯤꯁꯇꯔꯕ ꯑꯣꯏꯅꯦꯅ ꯑꯩ ꯐꯥꯖꯤꯟꯖꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯚ꯭ꯌꯨꯌꯔꯁꯤꯡꯁꯨ ꯏꯁꯩꯁꯦ ꯁꯛꯂꯛꯄ ꯃꯇꯝꯗ ꯊꯃꯣꯏꯗ ꯉꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯊꯥꯖꯕꯅꯦ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯅꯟꯗꯦꯁꯣꯔꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯑꯔꯥꯡꯕꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯑꯇꯞꯄꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯏꯁꯩꯁꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝꯗꯤ ꯂꯣꯏꯅꯩ ꯑꯗꯨꯕꯨ ꯆꯠꯈꯤꯕꯅ ꯑꯗꯨꯝ ꯑꯔꯥꯡꯕꯗ ꯆꯠꯈꯤꯕ ꯑꯇꯞꯄꯗ ꯆꯠꯈꯤꯕ ꯃꯥꯒꯤ ꯁ꯭ꯇꯥꯔꯗꯨꯅ ꯇꯝꯃꯝꯕ ꯑꯃꯗꯤ ꯂꯩꯗꯅꯀꯣ ꯑꯗꯣ ꯅꯟꯗꯦꯁꯣꯔꯤꯒꯤꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯑꯣꯏꯕꯤꯈꯤꯕ꯭ꯔꯥ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯠꯄꯤꯈꯤꯒꯦ ꯑꯇꯞꯄꯒ ꯑꯔꯥꯡꯕꯒꯁꯦ ꯑꯩꯒꯤ ꯏꯁꯩ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯁꯩꯁꯦ ꯑꯇꯞꯄ ꯏꯁꯩꯗ ꯈꯪꯕꯤꯈꯤꯌꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨ ꯏꯇꯥ ꯍꯥꯏꯕ ꯏꯁꯩꯗꯣ ꯍꯥꯏꯗꯤ ꯑꯔꯥꯡꯕ ꯏꯁꯩꯅꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯊꯪꯗꯅꯦ ꯅꯪꯒꯤ ꯃꯤꯆꯤ ꯈꯜꯂꯛꯀꯅꯨ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯔꯥꯡꯕꯁꯨ ꯑꯗꯨꯝ ꯑꯩ ꯁꯛꯆꯩꯀꯣ ꯑꯗꯨꯒ ꯑꯇꯞꯄꯁꯨ ꯑꯗꯨꯝ ꯑꯅꯤꯃꯛꯁꯦ ꯏꯌꯥꯟ ꯌꯥꯅꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯅꯤꯃꯛꯁꯦ ꯄꯥꯝꯕꯤꯕ ꯑꯣꯏꯈ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯛꯅꯁꯨ ꯑꯗꯨꯝ ꯇꯨꯡꯗꯁꯨ ꯄꯥꯝꯕꯤꯕꯤꯌꯨ ꯑꯩꯈꯣꯏ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯚ꯭ꯌꯨꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅ ꯆꯥꯛꯆꯕ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯤꯗꯅ ꯂꯨꯋꯥꯎꯕ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯁꯤꯒꯤ ꯄꯥꯠꯁꯦ ꯕꯂꯥꯅ ꯁꯛꯑꯒꯗꯤ ꯍꯦꯟꯅ ꯐꯖꯕꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯛꯄ ꯂꯨꯋꯥꯎꯕ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯋꯥꯎ ꯗꯦꯠꯁ ꯒ꯭ꯔꯦꯠ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯎꯁꯤꯠꯄꯅ ꯁꯛꯂꯛꯄꯅꯦ ꯕꯨꯂꯦꯠ 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 ꯅꯣꯡꯃꯩ ꯕꯨꯂꯦꯠꯅꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯔꯣꯁꯟꯒꯤ ꯐ꯭ꯌꯨꯆꯔ ꯋꯥꯏꯐ ꯑꯣꯏꯒꯗꯕ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯆꯦꯟꯒꯗꯕꯅꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯔꯝꯗꯣꯏꯅꯦ ꯁꯥꯏ ꯃꯇꯥꯡꯁꯦꯀꯣ ꯈꯥꯕ ꯈꯟꯕ ꯍꯧꯔꯣ ꯑꯟꯁꯔ ꯄꯤꯗꯣꯏꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯕꯀꯣ ꯈꯥꯕꯁꯦ ꯀꯟꯅ ꯅꯣꯏ ꯁꯪ ꯍꯧꯖꯤꯛ ꯈꯜꯂ ꯂꯩꯔꯤ ꯆꯞ ꯃꯥꯟꯅꯩ ꯀꯔꯝꯕ ꯑꯣꯏꯍꯟꯁꯤꯒꯦꯅ ꯀꯟꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯅꯟꯗꯦꯁꯣꯔꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯇꯥꯖꯒꯅꯤ ꯂꯩꯃꯔꯣꯜꯅ ꯏꯁꯩ ꯑꯃ ꯁꯤꯟꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯏꯁꯩꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯁꯤꯟꯕꯤꯈꯤꯕꯅꯣ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔ ꯁꯤꯟꯕꯤꯈꯤꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯂꯩꯃꯔꯣꯜꯁꯤꯡꯒꯤ ꯁꯩꯔꯣꯜ ꯍꯥꯏꯕ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯕꯤꯗ꯭ꯌꯥꯔꯥꯅꯤꯀꯣ ꯏꯆꯦ ꯎꯃꯣꯅꯤ ꯄ꯭ꯔꯦꯃꯤꯂꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯏꯁꯩꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯎꯅꯩꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗ ꯎꯅꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ
isai se nupi sing se khoi gi mayum pan khra kan da ko sum isai se chalak ta ba lepa mayam na ningsing bi da ba hai ba tare ko adagi di adugi sum thak te isa na su sum yum pa la ba hai pasati yum gi thabai inkhang adagi di macha masu mayam gi lam ama lak pani na ko mayam lak pani na isai se chatning asu keno mina hara asu thabak tu gi keno orak pani na ko hek ya ta ba farek ta ba main ta wasida sum lep khip su nungai ta na khumyam se wari sana sum sana rak wasida hatuti isai masin se ngak ta gi nupa su yon gum se khoi nupi ngak ta sak se adu sum ngak ta le sabi su yaw da bi adai nupa singer su yaw da bi nupi ngak ta toroga angka ta sinjina du de khoi sana sinja se toroga du main ta bodagi isai se sinja gi bane khoi sana sinja su dum oi khre ba tra hoi mayam su pam bi khre yam nuai se yam pami mayam yam phajana dum yeng na ki ba amo su oi bi ki adu makha sa thajara ke Nandeshwori na ngasi phau bu ko album gi sai na kya muk sakpi grage film gi sai na kya muk sakpi ki bro ha be to thambi bi yar ga di thambi aina sakjagi bse album hai tar ga di khoi matam da cassette audio cassette se siam chatna rame CD thoktrenge da ko audio cassette ngak tene duna audio cassette ki oina di masing se chap chab di hai bangam de adu cassette aina aigi solo album da ko solo album hai cassette am da isai tara solo isai tara to bse solo aigi isagi oiba solo ahum ko cassette ahum sakjagre solo album aduga atopa makhan isai ama yawba cassette am da ani yawba isai manga yawba adugumba di masing thingam dre eng khanbada above 50 60 gi mathak ta sa amani cassette oina cassette ki ding ko haise isai masing nataba aduga film gi oina na film gi di eng khanbada I film se film kuntra samai di sam tang male film se Manipur da di Manipur film gi sai da kuntra sang ba ha se to ko matek yam na chaw khra ba amane ba ko adu khoi gi isa gi achievement je asi habitang thambi isagi achievement haraga aigi nangi michi khalakanu se aigi punsi gi ahamada ko nominee di change du ta di ta hodre album gi da adugi matungda SS Manifana kena toroga silaga makar film gi isai amasu nominee di change du adusu aigi laibak laita bhai tare du ta hodre aduga handak ikui da bida Manipur State Film Development Corporation ko moina kenoma handak ki 2014-15 sigi award Manipur State ki oina BDF thasna ina nga sa ahambada ngangjagi be sai siam nangi basi tawudo adu dai best female playback singer ta jaki achievement da haragana adu yamna nungai ba matam dum haktang makeup tu dadi numit to phangba numit tu dadi isada haidinga letana nungai ba su phawbirong gani feel do ko feel ado mayam da khajitang numit tu ki nungai ba phawgi budo habitang khajitang tambiu numitu da kahaini khabar da ham da pe ai di khang de khabar da pe je khabar su pa da bai tare ko ayup da tamo na phone tor hai nang khabar da yaure ine sai na best playback singer do nang gi ming yaure ine na ka sing bro ai hai di am thaza da bu do yam harau gi hai di pusta ahan ba su oi ko ai phang ba da nominee bu dim chang ba ya aduga phang ba da hai tare di best female playback singer ta bu do aham ba ni na isu yamna di harau gi hai ta adu da ta ki isai do kasitang sakpiyo kudol tamjage sa ahamda di sakrai sa ahamda di sakhiba siam nangi basi tawudo adu oidoi ne ba first ta sakhiba do yam noi je do khoina atappa ngata ani di sakpigre ko yam langba Nandeshwori na sakhibada yamna langba amtanga sakpiyo langbo isai hai taraga di ai nangi michi khalakanu haiba albums te yawo isai ma sakjage unasiko soidana hayeng amuk tawudo sakjage Unasiko soidana hayeng amu nang laku ko mapam sida nang nahan kravatungda nungai na layhaw na ba amuk tang di nuklamu Thengjilakle matam se ittaroy nangbu yumgi mina halak tare thiraklani Thengjilakle matam se ittaroy nangbu yumgi mina halak tare thiraklani
ꯌꯨꯝꯒꯤ ꯃꯤꯅ ꯊꯤꯔꯛꯂꯅꯤ ꯍꯥꯏꯅꯦꯕꯀꯣ ꯑꯧ, ꯑꯧ. ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯗꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯟꯕꯤꯔꯝꯒꯅꯤ ꯐꯥꯎꯕꯤꯔꯝꯒꯅꯤ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯐꯪꯖꯩ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯗꯁꯨ ꯇꯥꯕ ꯐꯪꯍꯟꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯊꯥꯒꯠꯆꯔꯤ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯖꯈꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯔ ꯃꯇꯨꯡꯗ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ Admission open, admission open. Little House Preschool, Singjamai Sograkpam Laikai. Admission open for 2019-2020 session. Facilities available. Day boarding, real-life activity-based teaching. Student-teacher ratio for pre-nursery 6:1. Nursery to class 1 24:1. For more information, please contact 8787773218. Kidney ki problem leiraba, renal transplant taukraba, amadi sarugi anaba mayoknabiriba singna khudong chaba se lobiho. Manipur gi wangmadagi lengbirakpa urology gi doctor Vikas Jain, nephrology doctor Suman Lata Naik, orthopedic doctor Amitnath Mishra. Hairiba doctor sing asina Asian Diagnostic Private Limited Nongmaibung near Kusum Olpamda langjagadori. OPD gi matam tangkunithoi nungthil ki pung amadagi pung manga phawba. Tangkulumdoi ayuk ki pung mapandagi nungthil ki pung ama phawba. Diagnostic Center asina test tawbagi charge khudingmakta 20% phawba discount pizagani. Break ki matungda taramna oksari makha chathasarpoina Nandeshwori gi isai se akhoi gi makhal mathel kya ama sakpigre ko ado isai si akhoi beer singna Nandeshwori se amtang unabiyu Nandeshwori na sakpi isai se tajaningi na yam purpose tawjarokpadigi aina isai je hena ngasi ji yamna su sahanjagre ado isai je amka su makha ta na sakpiyo na hairakidori ne ko simarak thachaboina wahang amtanga hangjage Nandeshwori se hoji ko koigi audience singna natraga organization singna drag isai bu siliba singna Nandeshwori bu isai makha ta na sakpina bai namakta haibirak patardi isai sakpigidra kamai tam ai isai di adum chatti chatle yam toina chattabagi wani adum haisa adum haibiri marak ta ko aduga aina yam toina di chatpa ngamdaba adu haibira di adum chatchagani mayam ge dum mayam gi seba adum seba se to bikini ado koi ngami gai seba se adum to biyo haidi isai je to matik Nandeshwori bu nungsibi ba singna Nandeshwori udaba kui gi base yamna thamoida nungaitaba mayam di phaunaraga leiribane ado hojik tholokpasida ko haipong phangdana nungaiba mayam ama phawibegi akhoi desu koi Tom TV gi site su comment mayam lakpiri makha ta na isai amatanga sakpiyo haina haijage yamna set song oiba tare simadi ko nushina ba hairunu ita to wisai do adu ta sakpiyo sagjage ai punsi ahanba first set song do idera da first ki oh ai punsi da ko ihan sakiba haitare ko sai se sigi sai nushina bhinu ita se matam yam saga ba period ni hoji phawbudi sai sigi magun je hanthaba leiti ba sangi sakpiyo sagjage nushina bahairunu ita kainaraga wabani nushina bahairunu ita kainaraga wabani tumdana mangbani nungshi wakhalda ngaubani tumdana mangbani nungshi wakhalda ngaubani nungshina bahairunu ita kainaraga wabani tu chungi yam nuai jai na su yam na pam na tajagi be sai ni ado ha sai je yam na khoi gi parents nga si pau di sai ji chahi je yam sang ba matam gi di oire ado hoji pau da si sai je dum pam na ri nau na he na khoi gi anau be sai do no hoji je amuk mayam na pam na khalai ba yam nuai jai an makha ta jar ko na khoi gi singer in khalagli ba singer sing especially nupi singer sing sida senior singer amoina kari habiningba kari message bibingba leibibage leibiragadi phongdokpi
ꯄꯤꯅꯤꯡꯕꯕꯨꯗꯤ ꯌꯥꯝ ꯂꯩ ꯍꯧꯖꯤꯛꯀꯥꯟ ꯏꯁꯩ ꯁꯛꯀꯠꯂꯛꯄ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯔꯦꯁꯄꯦꯛꯁꯦ ꯈꯔ ꯋꯥꯠꯂꯦ ꯔꯦꯁꯄꯦꯛꯁꯤꯃ ꯈꯤꯇꯪ ꯊꯝꯍꯟꯅꯤꯡꯉꯤ ꯑꯗꯒꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤꯀꯣ ꯑꯩꯈꯣꯏꯗꯒꯤ ꯃꯊꯛꯀꯤ ꯁꯦꯅꯤꯌꯔ ꯁꯤꯡꯒꯔ ꯂꯥꯛꯄꯒꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯀꯣ ꯌꯥꯝꯅ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡ ꯃꯣꯏꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯀꯩꯅꯣ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯂꯩꯈꯤꯕꯩꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯂꯥꯛꯄꯒꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗ ꯀꯧꯕ ꯈꯣꯠꯄꯒꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯀꯧꯗꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯌꯥꯎ ꯂꯣꯏꯅꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯈꯔ ꯂꯩꯔꯤ ꯑꯉꯥꯡ ꯈꯔ ꯂꯩ ꯂꯣꯏꯅꯃꯛꯄꯨꯗꯤ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯔꯦꯁꯄꯦꯛ ꯑꯗꯒꯤꯗꯤ ꯃꯣꯏꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯤꯇꯪ ꯂꯩꯍꯟꯅꯤꯡꯉꯦ ꯃꯣꯏꯗ ꯏꯁꯩꯒꯤ ꯂꯝꯗꯕꯨꯗꯤ ꯃꯣꯏꯗ ꯇꯥꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯩꯔꯕ ꯉꯥꯛꯇꯅꯤꯀോ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯁꯤꯗꯀꯣ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯂꯩꯍꯟꯅꯤꯡꯉꯦ ꯃꯥꯅ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯣꯏꯔꯣ ꯑꯦꯛꯇꯔ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯒꯤ ꯃꯦꯅꯔ ꯑꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯒꯨꯟꯁꯦ ꯄꯨꯡꯌꯣꯝ ꯌꯣꯝꯅ ꯆꯠꯂꯤꯈꯩꯗꯤ ꯌꯥꯝ ꯁꯥꯡꯕ ꯄꯦꯔꯠꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯖꯗꯣꯏꯅꯦꯕꯀꯣ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯥꯟꯈ꯭ꯔꯒꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯕꯨꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ आर्टिस्ट ओरो सिंगर ओरो सब मानव फील्ड लेबनीना अखोई हुजी हुजी इंखलकलिबा अखोई मयाम पामनरिबा मयाम से मखोई सिंगसिना रेस्पेक्ट से फजना काउबीदबा मोइसु नोमदी मोइसु सेनियर दो रखिदोरबनीना अखोई स्टेप सिंजे अखोई थक खाइ नाइना सुम फजना सेमौरकदी तुंगदसु खोइदा मोइदसु नुवाइतबा फाउरक्तदबदो खोइना ngasi नंदेश्वरीना फाउबीबसे सुमाइना मतुंगदसु फाउरक्तनबा मोइगिसु मतम लाकिने हाइदि मोइसु कालगा चलोय मोइगिसु स्टेप बाय स्टेप को अकोई लेसारपदगी सिमौगी सिंगदम चलइनी नत्रा मोइसु दुम तौरकदोइने चपमानना अकोइना हुजि तौरिबा स्टेज से मोइसु दुम लाखिदोइनेबा मोइगी मतुंगदसु इसै सकप कया अमसु थोलखिदोइनेबा अदुना अदुगिसु खल्लगा को मोइना खितंग हौजितगी हौना मोइगी तुंगी सेमजहौ हाइ सेमजहौरगदी हें सिगी फीलिंग से मोइदा फाउदनबा यामना फाबा मेसेज ने अदु सुसोय सोइदना खोइ भाप तामिननी हाइना सु खंजै अदो याम नुंगाइबा मखोइ टॉम टीवी मणिपुर की अहम सैटेलाइट चैनल नेबा टॉम टीवी सिगी खोइ तांगसिदा अहम सैटेलाइट मणिपुर सैटेलाइट पुथोक्चरकपसे सेसा सिंगर अमा ओइना करी फाउबिगे अदुगी हारदी यामना नुंगाइसे को हाइदी समना हारबदा सैटेलाइट चैनल अमा लॉन्च तौबा हाइसे यामना मणिपुर गिदी यामना लाइबक फबने हाइदी मपान लम अखोइगी मणिपुर दगी हेंदोकपा ngамदबा मयाम अमा को मपानदा मयामदा उहनबा दगी सक्ताकपा ngамबदो ओरकतोइनि याम नुंगाइसे अदो मखा ताजरपोइना अखोइ हाइदोबुसे अमुक तल्ले इसेजे तानिंगबा इसेजेगी कोइगी नंदेश्वरी लाइंगाइजे खर याम ताहौरगे हाइबगी वाखलोनसे आइनाजु फाव सुमाइना व्यूअर्सनजु फावजरिबको अदो मतम कुइना सांगना खोइगी ताबा फंगजरुदबगी यामना खोरांगो तानिंगबने हेनबदो दुमाइना नेबा लोइ फावनरिसे अदो खोइगी नंदेश्वरीगी इसेइदको ड्युएट ओरसु याइ अदगी सोलो ओरसु याइ ड्युएट की पार्ट उतम सकपिरप ओरसु याइ अदो पामजखिबा अमु खुदोल तंबि सक्चेगे ऐना कल्पना हाइबा फिल्म दुदा सखिबा इसेने इंगाउ तंगाउना लेजरम्बी ऐसे ऐने ngaliङै मतमगी इसेने सक्चेगे सिबा इंगाउ तंगाउना लेजरम्बी ऐसे हे नंगाउ हल्ले नंबु उरुबदगी इंगाउ तंगाउना लेजरम्बी ऐसे हे नंगाउ हल्ले नंबु उरुबदगी पुकनिंग लैता हंद्रे नंगी वाखलदा पुकनिंग लैता हंद्रे नंगी वाखलदा थमोय से खोइरांग हल्ले नुंशी मंगलांदा नुंशी मंगलांदा नुंशी मंगलांदा नुंशी मंगलांदा इंगाउ तंगाउना लेजरम्बी ऐसे हिन्नंगाउ हल्ले नंबु उरुबदगी से मंदाना एक तौबा याम नुंगाइजै मतमदुदा यामना खोइगी मंदागी यामना पामनखिबा मंदासु नौरी अदु मतमदुदा यामना पामनखिबा मतमने माने याम नुंगाइजै खोइ यामना चमलबा खोइ टॉम टीवी गी माइकैदेगी को गिफ्ट अमतक
ꯈꯨꯗꯣꯜ ꯇꯝꯖꯒꯦ Thank you. Sorry. ꯊꯥꯒꯠꯆꯔꯤ ꯅꯟꯗꯦꯁꯣꯔꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯊꯪꯒꯤ episode ꯑꯃꯨꯛ ꯑꯅꯧꯕ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯊꯥꯒꯠꯆꯔꯤ